Purup amagi lining laishon ga mari lena ba mafum singda lam khopsinduna yaikhai tingai bagi thabak chathabigano lining laishon tawbada apan nupi dana ba matam sana mari lena ba singna thabak lokhatuna ngak san bagi thorang paikha piu haina lining thong sanami temple board ki vice president Vidyapati Senjamna lenga ki puning singsilakli paring naina satharpa lamta thagi thangjin mit khudingi saroi khangbi thoram aroi boina sayesigi lining thong sanami temple board ki miyang makada board asigi amai baloising amadi pena loisangna senduna yang thangda leiba haibok singi tharoi lok khurai ahung pung kawga lamdai bung kongba saudok pung amadi tera ima wangthon bi pungda pangthokre saroi khangbi thoram pangthokiba aduga mari lenena Vidyapati Senjamna hai purup amagi maroi ba laiphamlen kiada manak aduda khunda aba natargana lam khopsinduna leiba miyosingna lining laishon tawbada apanba hek pibagi thongasi yaningde asigumba thongasi makatana thoktana ba lengangna miyeng sangbiu tharomga mari lenena lining thoksanami temple board ki amaiba sanglakpa salam manina phongdokibada lamta thangjagi saroi khangbi thoramda lambi sorokta thoktuna miyamdagi chenkhai tungkhai tawba amadi kanagumba kharana thabal songba yauna towan ba harau kumai tawriba si tawbiganu saroi khangbi thoramasi yamna maru oiba thoram amani numit asida layam singi makuta laikiba miyoiba aikhogi hawai mirel adu satnaba aikhogi pungning asi punumak tasinduna khoyum lai gi mafamda haijani jagadaba numit asida harau kumai pangthokpana thoram asibu lana lamjin kiba yabagi chingnaba phawi haiki Logi wangwada sangsilagli ba mitop sing khandok triba fawba census pangthok pigano haina loya lam apunba lawmilop lalopna phongdorokni lalopki secretary PH ingba maitena thadrokpa cherol magi matungina Manipur da leriba miya punumki yai phathorangi damak census pangthokpada kanana su pamdaba amadi apelaite tawbuta bo hojik oiriba Manipur gi law and order gi phibam lanjana riba singi issue kanglop purup sing sangthok sangsin yadriba national highway sing da free movement yadriba maruina illegal influx ki asoba issue leringai da census tahuna ba tahana thabak torpasi Manipur gi miyam ni yabangam loi thong asina irang lai riba Manipur da amuke hena tangdu laita daba matam sana hana sunahanba abadi pamna thodok thokna bagi masak amo oigeni thong asimak yamna marau leiba manung mungsung mapan gi thoksu thorang amaga loina mitop singbu legalize tohana ba upai thirakpani haina miyamna lawi Manipur gi miyamna lawribu kholawasi ngasi ngarang tagi kholaw nate matam sana lawrok laba Manipur da matam sana laminarak laba hobin kaminarakpa phurup kang punumaki interest ani haibasi ngasi suna hongnana miyam da ningsing halli miyam gi aipuna ba thoksil thorang yat ka doriba rajniti gi lusing basingna miyam gi hul khang namadi minjeng shan ba thabak thoram matam lering aida tahugoda bani thabak pangtho ogdraga tungda mitom no khuling ba khunai ama oiraktuna political power economy social fabric punamakta asauba ahong ba lakraba matungda aikhoi gi tungi mirol sing kari phibam oihogani haiba ningthina wakal khanba summi hojik oiriba Manipur gi tangdu leta da ba phibam asisu ising isaugumna hajilaki ba mitop singna yamna ising isaugum hajilaki ba mitop singga yamna mari habisi mipung khudimana khangnaraba wafamni asiguma pibam masida aikhoigi rajniti tawribasingna matam gi yana ba thabak toksinba mong amadi center gi yakai hena yengmagi mong thadok piu matam gi haifam thokpa haiduna amadi thapam thokpa se sing thaduna mitop singna pirakliba setting asi center da ningthina khangan basummi Manipur da law and order mapung fana anjilalaba matung amadi NRC na tragan masiga manaba kanun ama sizinaduna mitop sing ningthina khantoklaba matungda census tawbiyu haiba Manipur gi miyang gi kholawasi Manipur lengana tabiduna assembly gi session manungda warep lobiyo amadi center da census ki thabak thoram sing asi matam khara yaithongnaba cherol thabiyu haina lup asina phongdorokli masigalonena just and fair delimitation zeb dina sangchilukpa makata ba miyam gi ihosingda lalupna mapung phana sogatkani hairi